तंपाकी मफम खुदिंगमक्ता मई चाकलिंगै चेरक्ता बीजेपी न लुचिंग लेंगा कसिगी चीफ मिनिस्टर युमनाम खेमचान हयेंग नुंथिल वांगजिंग टेंथा वीडियो ऑफिस संगानब थौरांग तौरिबा असि खुदक्ता लेपकदबनी वांगजिंग टेंथा वीडियो ऑफिस संगागदौरिबा असि थौबाल डिस्ट्रिक्ट अपुन मैरा पाइबी सिंह बॉयकॉट तौरे हाइना लाउथोखरे ngasi nungthil thobal mela ground da pangthokpa pawmi sing unaba amada maira paibi luchingbi amana phongdokhibada kuki militant sing na tumduna leiriba angang ani hatokpiba micham ahum amasu CRPF na nongmoina kaptuna hatokpiba masigi mathakta santi leire hairaga CM na ukrul da chaluraga halakpaga kuki militant sing na tangkhul micham ani nongmoi kap chinduna hatokpiba masibu santi leibagi khudam la hangki haujik manipur yamna kanna mai chaklibani mai mathakta kumai harau sangaba amata thobal district aseda tawbu yaroi chief minister yumnam khemchanna hayeng wangjing tentha gi video office sangagani haina thorang tawriba sida lekai gi maira paibi amadi club sing na saruk yaba yaroi lambi da thorak laga protest tawminagani hairaduna protest tawbada thorak laga sangabada saruk yaruba maira paibi pumnamak leibak miyamgi yeknabani haina lawgani haike tang Kungama Thoi Thamari 2026 ki pung amataba matamda Manipur ki Chief Minister amadi angam athau phamnaiba kaya ga loinana security kaya na yomlaga hayang asi wangjing da video office ama sangkaba lakani haibase Thawal district ta lairiba apun ma maya paibina boycott tawre haibasi ge sigi damak aikoina ngasi press no lasi thokjabani loinana hawjak Manipur si da lairiba Pikliba, kari isu khangzadriba, mamar ki matha da polaga tumzariba, isani du chu hatok piba kuki singna, adala mathakta misam ahum amachu hatok pa, santi laire hairaga, chief minister santi laire hairaga kari kidama urkhul da saliba misam bo, kapaga kuki na kari kidama misam ani bisu hatok piba, mi tariat halama matungda haujek, Manipur se mai sakli, mai mathak sida, kumai harau, sangawa. Thawal district ta wayaroi haibase thawal district laiba apun ma mera paibina puna maki mase warep amata oina lawi kari kuma sangawa da tholakpa mera paibi organization khodimak mera paibi gi yakna oigene haibase